ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯔꯤꯕ ꯂꯩꯅꯥ ꯀꯣꯚꯤꯗ-19 ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯚꯥꯏꯔꯁ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯁꯤꯅ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯍꯦꯟꯅ ꯏꯐꯦꯛ ꯇꯧꯕꯒꯦ ꯑꯃꯁꯨꯡ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯒꯤ ꯔꯤꯛꯁ ꯂꯩꯕꯒꯦ ꯑꯃꯁꯨꯡ ꯅꯥꯔꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯟꯕ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯗꯒꯤ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯖꯕꯅꯤ꯫ ꯃꯌꯥꯝ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯤꯗꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯀꯣꯚꯤꯗ-19ꯒꯤ ꯔꯤꯛꯁ ꯑꯁꯤ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯀꯔꯝꯕꯅ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 65 ꯃꯊꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19 ꯅꯥꯕꯒꯤ ꯑꯃꯁꯨꯡ ꯅꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯁꯣꯛꯍꯟꯅꯤꯡꯉꯥꯏꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯔꯤꯄꯣꯔꯠꯇ ꯆꯍꯤ 10 ꯃꯈꯥ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯏꯐꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯅꯥꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯅ ꯃꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯗꯦꯚꯦꯂꯞ ꯇꯧꯕ ꯑꯃꯁꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯂꯣꯏꯗ꯭ꯔꯤꯕꯅ ꯃꯈꯣꯏꯗ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯆꯪꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯑꯃꯔꯣꯝꯗ ꯑꯍꯟ ꯑꯣꯏꯔꯕ ꯆꯍꯤ 65ꯒꯤ ꯃꯊꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯄꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯈꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇ ꯌꯦꯡꯗꯨꯅ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯅ ꯀꯣꯚꯤꯗ-19 ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯜꯂꯤ ꯀꯔꯝꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯅ ꯀꯣꯚꯤꯗ-19ꯒꯤ ꯔꯤꯛꯁ ꯑꯁꯤ ꯅꯦꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯌꯥꯝꯅꯁꯨ ꯌꯨꯅꯤꯚꯔꯁꯦꯜ ꯗꯣꯅꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ O ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯁꯤ ꯃꯁꯤ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19 ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯦꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯥꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯁꯤꯕ ꯈꯣꯠꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯤꯡꯗ ꯌꯦꯡꯕ ꯇꯥꯔꯒꯗꯤ O ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19ꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯔꯤꯁꯔꯆ ꯑꯃꯁꯨꯡ ꯁ꯭ꯇꯗꯤꯒꯤ ꯃꯇꯨꯡ ꯏꯟꯅ A ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯦꯝꯍꯧꯔꯤꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯒꯤ 45% ꯍꯥꯏꯕꯗꯤ 95%ꯗꯤ ꯀꯣꯚꯤꯗ-19 ꯑꯁꯤ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯄꯦꯟ, ꯏꯇꯂꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯝꯗꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯑꯅꯥꯕ ꯀꯌꯥꯗꯒꯤ ꯁꯦꯝꯄꯜ ꯂꯧꯈꯠꯇꯨꯅ ꯇꯦꯁ ꯇꯧꯗꯨꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯐꯪꯂꯛꯈꯤꯕ ꯔꯤꯖꯜꯠ ꯑꯃꯈꯛꯅꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ ꯔꯤꯛꯁ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ A ꯕ꯭ꯂꯗ ꯒ꯭ꯔꯨꯞ, ꯃꯊꯪꯗ B ꯕ꯭ꯂꯗ ꯒ꯭ꯔꯨꯞ, ꯃꯊꯪꯗꯅ AB ꯕ꯭ꯂꯗ ꯒ꯭ꯔꯨꯞ, ꯏꯔꯣꯏꯕꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯤꯛꯁ ꯅꯦꯝꯕ ꯑꯁꯤ O ꯕ꯭ꯂꯗ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯌꯥꯝ ꯑꯗꯣꯝꯁꯨ ꯔꯤꯛꯁ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯡꯕꯤꯕ ꯇꯥꯔꯒꯗꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯤꯔꯤꯕ ꯃꯦꯖꯔꯃꯦꯟꯠꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯤꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗ-19ꯒꯤ ꯔꯤꯛꯁ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯔꯤꯕ ꯑꯁꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯋꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯀꯣꯚꯤꯗ-19 ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ ꯑꯃꯁꯨꯡ ꯅꯥꯕ ꯇꯥꯔꯒꯁꯨ ꯃꯗꯨꯗꯒꯤ ꯐꯔꯛꯄ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯁꯨ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯝꯕꯤꯌꯨ꯫ ꯀꯣꯚꯤꯗ-19 ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯅꯥꯁꯤꯡꯗꯒꯤꯁꯨ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯋꯥꯡꯕꯅ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯥꯏꯕꯦꯇꯤꯁ, ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒꯅ ꯂꯪꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒꯅ ꯂꯤꯚꯔꯒꯤ ꯑꯣꯏꯕ ꯂꯩꯅꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19 ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯥꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯄꯥꯎ ꯑꯃꯗ ꯍꯥꯏꯔꯒꯅ ꯗꯤꯜꯂꯤꯗ ꯂꯩꯕ
नुपꯤ ꯑꯃ ꯆꯍꯤ 106 ꯁꯨꯔꯕ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ COVID-19 ꯅꯥꯔꯕ ꯃꯇꯨꯡꯗ ꯐꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁ꯭ꯄꯦꯅꯤꯁ ꯐ꯭ꯂꯨꯗꯁꯨ ꯃꯍꯥꯛ ꯊꯦꯡꯅꯍꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯌꯥꯝꯅ ꯉꯛꯅ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯅꯥꯗꯒꯤꯁꯨ ꯃꯍꯥꯛ ꯍꯤꯡꯍꯧꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯅꯣꯕꯦꯜ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤꯁꯨ ꯃꯍꯥꯛ ꯆꯍꯤ 106 ꯁꯨꯔꯕ ꯃꯇꯝꯗ ꯅꯥꯔꯕ ꯃꯇꯨꯡꯗ ꯐꯔꯛꯈ꯭ꯔꯦ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯉꯛꯄ ꯑꯃꯈꯛꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯕꯇꯟ ꯑꯗꯨ ꯅꯝꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯉꯥꯟꯕ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯁꯤꯒꯨꯝꯂꯕ ꯀꯥꯟꯅꯔꯕ ꯏꯄꯥꯎꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯁꯥꯏꯠꯁꯤꯡꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯗꯨꯗ ꯆꯪꯗꯨꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯎ ꯑꯗꯣꯝꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯇꯣꯄꯤꯛ ꯅꯠꯇ꯭ꯔꯒꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯪꯕꯤꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ